Kuki Singi Wall of Remembrance Selfie Amadi Video Kapluba Kuki Nupi Sing Sultanpur ki Tuibong da Leba Kuki Students Organization ki Administrative Office da Sengdokhankhre Myanmar ki Tamu District Kuki ki Miyoi Samaga Hompu ki Mathakta Sikhre 2021 da military na power paikraba matungda Myanmar ki Tamu District da Kuki ki civilian Samaga Hompu Matho Sikhre haina Kuki Women Human Rights Organization KWHRO na report tawrakle Miron Binupi amada season a complete heart block my park na layangkhre haidi Miron Binupi amada yamna tangna thokpa amasung risk yamna wangba complete heart block CSB gi case ama Seja Hospital and Research Institute ta my park na layengduna masama uphaba angang ama pokhibaga loinana mama adusu tek ta kaidana leire haidi Seja Hospital gi serol amada complete heart block ki case se heart ki electrical signal sing mahoksa gum pass tawba ngamdaba yamna aruba phibam amane masina heart ki mathak amasung makha thangba chamber sing chang naina bit tawba ngamhande masina yamna khudong thina oiba maongda heart ki rate tapthali amasung cardiac arrest thohanba yai CSB asi congenital natraga acute oiba yai adubu congenital gi case ti yamna tangna thoi haide nurse ki sinpham da leibi patient adu sahi kharagi mamangda routine oina medical examination tawbada congenital CSB diagnose tawki adubu asymptomatic oibadagi pacemaker mathau takhide adubu mirolakpadagi risk wangkhalakhi masida heartbeat khangtap tap tharakpa bit chang naidaba natraga cardiac arrest na mama amasung angang anmak khudong thiba thuklamba yai zero lasina makha taraduna cesarean section tawbada obstetric mathau tadrabasu patient aduna risk hanthahanaba tawkhi anesthesia gi timna blood pressure amasung heart rate hena ningtina control tawba epidurance anesthesia oina general anesthesia gi mahota sizinakhi surgery manung amasung loirakpada invasive arterial blood pressure monitor tawkhi aduga section thorang lokhatpo oina temporary pacemaker amasung thorang tawduna thamkhi mama amasung anga animak procedure matungda stable oina laiki haidi surgery adu reproductive medicine gi consultant Dr. Nandaibam Yohena consultant anesthesiologist amade critical care specialist Dr. Kennedy Tayanzam Dr. Kazal Moment amasung Dr. Yasoban Tagalodana consultant cardiology Dr. Sumidra Laisang sathakibani haidi Lamlai Maikaite isau thok tanaba thabak paikhalagani haina ibom chana phongdokhre Lamlai ASigi sana sabiromdagi tak tharakiba isingna ASigi tongan tongan ba mafamda ising thumlakpa leptre Lamlai Maikaida toina thokleba isau simakha tana thok tanaba paikhatpa yaba thabak sing paikhatnaba honagani haina constituency asigi MLA Kongban tabam ibom chana phongdokhre Lamlai ASigi isauna sokalaba khulsingda MLA ibom chana nomagi sangdaba yadraba polam yauna khudaki oiba tengbang polam sing pikre Nongren awang lekai nongpok kaksing salau Lamlai Yaurabung Kunau Yaurabung Kunjau Sawombung Kabui Kunjau Sawombung Tongkong Itam Nungoi Kharas Homna Singbada Isauna Sokalaba Imung Samri Romda Mateng Pangladuna MLA Bom Zana Hai Lamlai ASigi Sana Sabidagi Awangda kilometer tararom satlaga leiba Singfaidagi Haurokpa Laimukong Turelgi Marugi Sarukta Nongkana Takibadagi Sana Sabi Yangang Pokpidagi Hauraga Impal Ukrul Lambi Paringda Leiba Kulpuna Mo Ising Thumzile Mahana Hai Isingasi Sontopam Laitabuna Lamlai Salau Karasom Yaurabung Kunau Yaurabung Kunjau Sawombung Kabui Kunjau na singba khulsinda naisinduna leire lairiba ising asi iril turel ta tagadabani adubu iril turel su imai wangbuna maram oiraga taba ngamdana leire asumna maikai asumgi khunja singna thengnariba awaba kya asigi yenglaga mahaki maikai dagi ngarang seng hawai thau amade alu yauna polam kya mateng pangbuni handak lamlai maikai da toina thokleba isau asi makhata na thokana basing khop thokpagi thaba asi khudak tagi lepiyo amade tampaki miyamna su turel khonung amade iram khonglamda lam khopsen bagi thabak amata tawbigano Mahaki Maikai de Gisu Asigumba Todo Asimakata na Tokana Paikat Payaba Tabakse, Paikat Nabahonagani Haine Bom Sana Fondoke. No Mai Kong the Sugunu Fabuki Lambi Semlagani Haina Wai Radesham na Fondokre, Kaksing District Semajin Tongkong the Gay, Manipur Turel Dumapan the Satliba Semajin to Sugunu Lambiki Sarukta Semajin Tongkong the Gay, Horaga kilometer Kunsangba, Habadi Hianglam Esigi Manuksa Liba No Mai Kong Paubuge, Saruk PMZAY2 Gimakada, Black Topping Toduna Sam Krabamatunda, what hold kilometer Kunganitoyam Sangba Saruk Habadi Hianglam Esigi Manuksa Naleba.
Nongmai Khongdagi Sugunu Asigi Mapam Kaya Pauruga Sugunu Paubugi Asisu Atuba Matamda Semba Hauragani Lambi Sem Naba Atuba Matamda Department Tender Tauragani Haina Hianglap Asigi MLA Dr. Yumnam Radi Samna Pongtorakli Wapamasi Nahan MLA Dr. Wairade Samna Ising Sound Sokolaba Mahaki Asigi Mapam Singing Senbagalunana Isao Mayok Naba Tingnaba Tabapai Katpasat Pada Pongtorakibani Amaram the MLA Dr. Yumnam Rade Samna Pongtorakibada Hianglam Wabagai Lamkai Kiteldagi Sugunu Paubugi Lambi Asi Matam Queen of Fatana Lakli Lambi Asi Sambina Bamahaki Maikadagi Su Matam Kiagi Mamangdagi Marilena Basing the Takna Duna Lakpane Haukibasahida Su Mahaki MLA Local Area Development Fundagi Hianglam Wabagai Lamkai Kiteldagi Waikong Paubugi Manungda Port Holsing Man Kabane Mahana Marilena Basing the Kana Taknabadagi Lambi Asi Semnaba Lupa Kror Kuntramapan Kai Toknaba Taurambane Hideba Senfa Maduna Konaroidaba Maramna Lupa Krorni Pumangagi Baja Semduna Ayaba Lauraga Lady Yamna Tuna Tender Tauraga Semba Hauragani Haike Asamgi Makok Tongbo Officer the Gilupa Kror Ani Amidi Sana Phare Hadi Masagi Sentoka Sana Daba Maran Matum Pairambagi Damak Police Nangara Assam Civil Service ACA Gi Office Amana Phakre Chief Minister Gi Special Vigilance Cell Amadagi Official Team Amana Nupur Porak Obi Officer Adugi Guwahati Residence that Red Sataki Amasung Cell Oina Lupa Lak Moutraga Nithoy Amasung Lupa Kror Amagi Laiteng Phake Barbeta the Labor Magi Asan Bayum the Sataba Red so Lupa Lak Taragi Cell Phanki Assam Civil Service the 2019 the Sankiba Golagatagi Nupur Bora Kamrup District ki Goroi Mali the Circle Officer Amoina Lady Mahana Barbeta Revenue Circle the Lady the Selga Onaduna Hindu Gilam Singlinga Abamio Singda Transfer Tauki Mahaki Matakta Quinakan Matabak Lokat Krahana Minister Hemanta Biswa Sarmana Haike Yum Kai Amadi Lopam Kaya Isauna Ama Ata Tholam Gadabadagi Kanbang Krahadi Numit Karani Nong Lepton Surok Padagi Thorak Leba Ising Isawa Senaka Hena Kudong Tiba Thorak Payama Kumbi Esigi Itai Bereski Maka Maikaida Lairiba Manipur River Mapalgi Kudong Tiba Toninga Oiba Mapam Sing Itai Laikongda MLA S Prem Chandrana Arang Numida Atembo Power JCB Anishinaduna Mahakitem Yaun Lamdamdugi Miangolona Ising Pathorapa Mapam Sing Amadi Ka Hena Kudong Tiba Thoropayaba Meter Songa Hena Sangbo Mapam Sing the Leba Hapsenduna Tongat Hovadagi Yomkai Amadi Lopam Kia Sing Tunjinduna Ama Ata Tolam Gadabadagi Kanbangam Kray MLA Kudong Tibiyaba Mapam Sing the Koina Satuna Yang Senbagaluna Isao Mayok Nanaba Honabada Matotaba Kudimak Pigani Hina Miam the Tazaba Pikibagaluna Mikum Nahom Sing the Lainaba Sukangan Ki World Suicide Prevention Day ki thoram pangthokre Changing the narrative on suicide have theme the Thobal District Mental Health Program District Health Society National Health Mission ko kusamnaraga sinduna Khongjom da leba Slopland Public School da World Suicide Prevention Day 2025 ki thoram pangthokre thoram adu the Thobal District ki Chief Medical Officer Dr. Y Nokul District Hospital Thobal ki Senior Psychiatric Dr. KS Robindro TMSP Thobal ki Psychiatrist amasung District Nodal Officer Dr. Haikrujam Jina loinana Slopland Public School Khongjom ki Principal Nahak Pamsing Lemba Maitaina Athoiba Mitunglen oina sarok yakhe thoram aduga mari lenana Athoiba Mitunglen oikiba Thobal District ki CMO Dr. Y Nokul Nahai ngasi malam ki mafam sinba thongna World Suicide Prevention Day pangthoknaba lamdam asida lairiba mipum khudimakta suicide ki matangda hena awareness piba mathau tai haibagi wakhalonda tongan ba department na sinduna state asida su thoram ase paksana pangthokle mahana makha taraduna ekhogi khonai asida suicide tawningbagi sang ase matau karamna nemthana bagi damakta Marilenaba department singna asige horakliba na harol singda hiramasige matangda wari phajana sabiba mathau tai haina phongdokhe World Suicide Prevention Day ki thoram aduda Slopland Public School ge oja mahairoi amade manak nakpada leba miyamna saruk yakhe haire